ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯥꯏꯈ꯭ꯔꯦ ꯁꯤꯒꯤꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯀꯥꯏꯔꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯀꯥꯏꯔꯦ ꯁꯤ ꯖꯒꯥꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯩ ꯃꯇꯝꯗ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯕ ꯌꯥꯕ ꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯗꯥꯏꯔꯦꯛ ꯀꯥꯏꯈ꯭ꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯧꯔꯝꯕꯗꯒꯤ ꯏꯁꯤꯡ ꯀꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯀꯩ ꯁꯥꯏꯠꯇꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯨ ꯑꯗꯨꯝ ꯁꯥꯏꯠꯇꯅꯦꯕ ꯑꯩꯈꯣꯏꯔꯣꯝꯒꯤꯁꯤ ꯁꯣꯔꯣꯛ ꯈꯔꯗꯤ ꯑꯩꯈꯣꯏꯔꯣꯝ ꯇꯥꯛꯀꯅꯤ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡ ꯆꯦꯟꯊꯈꯤꯕ ꯌꯨꯝꯁꯤꯡꯗꯣ ꯌꯨꯝꯗꯤ ꯌꯥꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯊꯣꯛꯁꯨ ꯊꯣꯛꯑꯦ ꯁꯤꯁꯤꯗ ꯂꯩꯔꯝꯕ ꯌꯨꯝ ꯃꯈꯩ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯗꯥꯏꯔꯦꯛ ꯌꯨꯝ ꯑꯁꯤꯗ ꯇꯦꯛꯊꯈ꯭ꯔꯦ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯅꯦ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯒꯤ ꯊꯣꯡꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯒꯤ ꯊꯣꯡꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯐꯝꯗꯨꯗꯅꯦ ꯅꯪꯒꯤ ꯁꯥꯇꯤꯟꯗꯨꯁꯨ ꯕꯦꯔꯥ ꯀꯥꯏꯌꯦ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯒꯤ ꯊꯣꯡꯗꯣ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯩꯗꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯨꯒꯤ ꯃꯅꯤꯡꯗ ꯑꯁ ꯇꯧꯅꯨꯅꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯟ ꯇꯥꯏꯅꯕ ꯀꯩꯅꯤ ꯍꯥꯏꯇꯥꯔꯦ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯅꯦ ꯑꯗꯣ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯑꯃꯗꯤ ꯋꯥ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯟꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯀ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯦ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯔꯒꯦ ꯀꯥꯏꯐꯝꯁꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤꯁꯤꯗ ꯏꯄꯨꯝ ꯇꯨꯔꯦꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯁꯤ ꯂꯣꯏ ꯊꯨꯝꯖꯜꯂꯛꯏꯅꯤ ꯌꯨꯝ ꯊꯨꯝꯃꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝꯁꯦ ꯊꯨꯝꯗꯅꯕ ꯑꯁꯣꯝꯗ ꯑꯇꯩ ꯈꯔ ꯊꯨꯡꯈ꯭ꯔꯁꯨ ꯑꯇꯩ ꯊꯨꯝꯗꯅꯕ ꯑꯩꯅ ꯍꯣꯠꯅꯕꯗ ꯆꯦꯟꯅꯔꯤ ꯁꯤ ꯏꯄꯨꯝ ꯇꯨꯔꯦꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨ ꯏꯄꯨꯝ ꯇꯨꯔꯦꯟꯗꯨꯅ ꯐꯖꯅ ꯊꯨꯡꯒꯠꯂꯛꯏꯁꯦ ꯕꯤꯃ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯕꯤꯃ ꯂꯥꯛꯑꯣ ꯊꯝꯕꯤꯒꯦꯔꯣ ꯑꯁꯤꯗꯒꯤ ꯊꯨꯝꯃꯛꯄꯁꯤꯅ ꯁꯤ ꯌꯧꯁꯜꯂꯛꯑꯦ ꯁꯤ ꯂꯝꯕꯤꯅꯦ उपाय लेते थुम चतारे यूम थुमन बेरा कानरनीदा अस येन जिंग सी यूम पूरा थुंग्रे से असी इम्फाल तुरेन असी मपादनी कायरइसे सी मपाद कायरकनेबा असिद असिदइसे चेलइने दो असिगी मपासिदने कायरिसे आगी अखोगी टॉयलेट बाथरूम अमा लेरिसे अंगांगबगी असिगी मपासिदे कायरकनेबा नानु सिंगसे कराइदे तावखिदोइने केमते खंगद्रि Ini kan lo kami, si makan si ada no hai pot aja luar si. थाइजल हौद्रबो दोमता Gitu loh udah. Ai aku cen dah. Hai dah pak, aku pot aja kena kami biar udah kasi. Mate. Kau
ꯑꯁꯤꯗꯒꯤ ꯁꯨꯝ ꯊꯣꯡꯒꯠꯂꯛꯄꯁꯤꯅ ꯑꯁꯤꯗꯒꯤ ꯀꯥꯏꯔꯛꯑꯒ ꯄꯥꯡꯒꯜꯂꯣꯝ ꯍꯥꯏꯇꯥꯔꯦ ꯀꯥꯏꯔꯤꯁꯤꯅ ꯃꯩꯇꯩ ꯁꯥꯏꯠꯇꯅꯤ ꯑꯗꯣ ꯑꯁꯤꯗꯩ ꯁꯨꯝ ꯊꯣꯡꯒꯠꯂꯛꯄꯁꯤꯅ ꯍꯧꯖꯤꯛ ꯄꯥꯡꯒꯜꯂꯣꯝ ꯁꯥꯏꯠꯇ ꯐꯖꯅ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯨꯔꯦꯟ ꯑꯃ ꯑꯗꯨꯁꯨ ꯇꯨꯔꯦꯟ ꯑꯃ ꯂꯥꯜꯂꯒ ꯂꯥꯛꯑꯒ ꯁꯤ ꯄꯥꯡꯒꯜꯂꯣꯝꯗ ꯐꯖꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁ ꯐ꯭ꯔꯤꯖ ꯇꯧꯔꯛꯑꯦ ꯁꯦꯟꯇꯦꯛꯁ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯁꯤꯗꯤ Ê, bạn đã, chỉ là tôi nhà rồi, chỉ là tôi nhà rồi. ꯃꯥꯒꯤ ꯁꯤ ꯌꯥꯎꯔꯣꯅꯦ Nhà rồi, bạn chỉ nhà mà tôi. Chỉ là tôi nhà rồi, chỉ là tôi nhà rồi. 이싱 fazla 라해도 fazla 이용 야우 따우더래도 Phải ông gì nào, cháu nó phải